Manipur Amateur Boxing Association Mabagi Miying Makhada Thobal District Amateur Boxing Association Thaudabana Nongpok Ingorok Boxing Academy IYC Ingorok Amadi Nongpok Panthabi Mairapabi Ingoroka Kusamnaduna Thasi Kunganithoi dagi Thobal District ki Nongpok Ingorok ta leiba Nongpok Ningthau Panthabi Community Hall da chatharakiba Taruk Shuba Thobal District Boxing Championship 2026 ngasi loishinkre Championship asi loishinbagi thoramda Hairok Kendra ki MLA Thokchom Radisham Singh Thaudabagi President Thokchom Sanatomba Maitai Social Worker Sanakomba Maitai Administrative Committee Laurembam GP ki Pradhan Maibam Devin Chairperson Sinam Roma Sekhong Sakmai Municipal Council ki Councillor Yumnam Basanta Amadi Councillor Y Indrajitna Mathang Sitna Athoiba Mithunglen Thoramapu Amadi Akhanaba Mithunglen Singoina Sarugyaki Numit Humni Chupna Chathakiba Taruk Shuba Thobal District Boxing Championship 2026 aduda Tongan ba wet category da Sanaroi Hundraga Mangaromna Sarugyaki Championship asidagi Khangalaba Sanaroi Singna District ki Maut Senduna State ki Championship da Sarugyaruragani Hairi Ngasi Sarakiba Final Bout Singda 52 Sub Junior Boys category da Nibagi KH Donald Singh 52 kg Sub Junior Girls category da Nibagi NG Binau Devi 60 kg Junior Boys category da MBA ki L Vikas Singh 63 kg Junior Boys category da MBA ki Bogimayo Mustaki 50 kg Junior Girls category da SBA ki K Divyabati Devi 60 kg Youth Men category da MBA ki N Pradeshi Singh 48 kg Youth Women category da MBA ki M Max 48 kg Elite Senior Girls 2007 category da MBA ki Karina Devi 46 kg Master Girls da category da SBA ki Lanchenbi Soibam Amadi 26 kg Master Boys 2016 amasung 17 category da MBA ki Tomchinga bana mai pakuna winner oiki Thoramadu Loshirapada ngasigi Mithunglen Singna championship asigi mai paklaba sanaroi singda mana mathum sing yentoki Inong sak tholakpa saktalakpa asi akoi punama ki lairak phabani aigisu aigi thamoi dasu yamna thuk lawba masu boksai karigumba akoina mayamna masai wanga masu takirami honorable singna power PBU haidana power de oza singda coach singda alaman singda already akoi ga angang singsi thaksi kasi soda bakanba khang bakanba adugo moi power do PB bang ambagi bangal do already lejarmani akoi di thodo ko kesu ngamjade akoi na haibabu kadai kari akoi na chen chungdana mayamgi athoi ba pakholoi oina kasin ko ya yojaraga sanaroi singsi puning thogo mating pa mayawa adugi lamda koi mang thajage haidamai thamjage Bharat yam na organized oiba yam popular oina boxing lim hawdok kibanu pasi ki maming si Paresh Lal Roy haida masi father of Indian boxing haina khamni magi matam dani Bharat koi boxing yamna maming salak padu sana masana jam popular oida pasi aduga chap manana akoi ki Manipur da su boxing sing akoi oza ibom cha mayam na oza ibom cha boxing gi hana sai da je coach na lebani mang na hogoga boxing si Manipur da popular oil ki maduga magi makhada mayam na yamna masak na masak khambi ba Mary Kom amade Dinku ani si magi makhada photokhi bani aina thajai madudi nasi tinbiriba referee coach mayam sina academy om sidagi akoi gi saknai raba Manipur da Olympic medal lawmamba adugumba boxer kayama nupi macha sing amadi nupa macha sing kayama suchodana puthokpirakani haina khamjai Thobal District Amateur Boxing Association na boxing gi lamda ponara ko khudimakta ai isamak amadi kendra asigi representative ama oina puning thogapada angama mateng pangjagani haina ai mayamda thamjage